Hꯧzik Russiana Ukraine invade tꯧꯈ꯭ꯔꯦ. Matam kuinadagi leirakliba Taiwan Strait leiriba issue asi hꯧzik leiriba Russia amasung Ukraine gi issue asina miyamgi attention asi Taiwan Strait leiriba issue asidagi nathaiduna hꯧzik leiriba Ukraine gi issue asida oina miyeng sangnari. Hꯧzik Russiana Ukraine invade tauba matamda atopa country sing maru oina super power country ni hairiba USA gi reaction asina maram oiduna Europe khakta nattana matam kharagi matungda masigi impact asi Asia da su phangba yai haina yamna kanna phongdoknari hairibo wafam asi Japan gi Prime Minister faubana phongdoklibani. Houzik Russia na Ukraine invade tauba matamda USA amasung NATO gi leiriba country sing asina Ukraine gi damakta phongna lepa ngamdaba Ukraine mu support tautuba sina maram oiduna China na lepa leitana phongdoktuna lakliba Taiwan gi invasion asi matam ngan khathalagani amasung China na Taiwan lausinba matamda houzik Ukraine da leiriba fibam asigumna USA na China bu thingloi haiba wafam kaya ama researchers kaya ama na phongdoknari adubu hairiba wafam sing asigi counterpoint oina scholars kanglup amana Ukraine da houzik leiriba fibam asigumna Taiwan da oiroi kaidaunungda China na Taiwan bu lausiloi aduga lausilakpa taragasu USA na suksoi soidana Taiwan gi damakta lepkani haiba wafam phongdoknabasu leiri. Mayam pumnamakpu anoba video amada amukka hanna taramna uksari miyoi kaya amana USA gi power asi houzik decline tauba haurakle houzik Ukraine da leiriba asigumna karigumba China na Taiwan laksilakpa matamda su USA tumina leptuna leithokani haiba wafam kaya ama phongdoknaragasu scholars kanglup amana Taiwan amasung Ukraine ani asi yamna tonganba country ama khakni makoi ani da yamna chawba khetnaba lei aduga karigumba Taiwan da attack tauba taragadi USA na suksoi soidana makogi damakta lepkani haiba point phongdoknari hairiba scholars sing asina makoina phongdokliba point amasung Taiwan amasung Ukraine gi marakta leiriba kenaba asi video asida khangminasi ihan hanbada Ukraine amasung Taiwan hairiba country ani sida US ki side tagi piriba support asi yamna chawba khenaba ama leiri USA gi oinadi Taiwan na Ukraine dagi maru oiba yamna heli Ukraine hairiba country asi USA gi oina 67 biggest trading partner ni aduga Taiwan hairiba piklaba mafam asina USA gi mapan suba trading partner ni masi khakta nattana Taiwan asi houzik leiriba malem asigi semiconductor gi superpower amakhakni global semiconductor gi production asida khwaidagi chauna contribute tawriba Taiwan asi karigumba China na lausin kiba taragadi houzik leiriba semiconductor gi global supply chain asida akaiba suksoi soidana lakani hairiba wafam asi US khakta nattana malemgi atopada leiriba country sing asina kaidaunungda pamloi China na Taiwan lausin kiba haibasi malem asida leiriba semiconductor gi market asi makoina mapung fana dominate tawkibaga chap managadoribani masi khakta sunattana scholar Bonnie Glaser na phongdokpagi matung inna Taiwan asi US ki oina yamna chawba maru oiba ally ama oina adumak US na treat tawduna lakhi Asia da leiriba China gi communist system asigi alternative oiba political model ama oina laiba example ama oina masina maram oiduna US amasung Taiwan gi marakta 1979 dagi Mutual Defense Treaty houzik fawba operational oina adumak lakli masigi matung inna USA na Taiwan da lepa leitana khulai kaya ama sahi khudingi adumak provide tawduna lakli loina na Taiwan hairiba country asida karigumba kudongtiba ama lakpa matangda USA na suksoi soidana makogi damakta lepkani haiba wafam asi phongdoktuna adumak lakli Taiwan ga manadana Ukraine hairiba country asi NATO gi member amasu natte aduga US ka formal oiba defense treaty amatasu sign tawba leite maram asina hairiba scholarsing asina Ukraine amasung Taiwan asi aduki mati yamna khetnai haina phongdokli masida sunatana Taiwan hairiba mafam asi masagi oiba geostrategic importance amasu leiri Taiwan asi Western Pacific ki leiriba jaga asida yamna maru oiba geographical wall amada lei hairiba asi ekoina the first island chain haina su khangnariba asini
ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯆꯦꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯏꯅꯥꯅ ꯄꯦꯁꯤꯐꯤꯛ ꯔꯤꯖꯟ ꯑꯁꯤꯗ ꯑꯊꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯈꯣꯏꯒꯤ ꯄꯋꯥꯔ ꯑꯁꯤ ꯄ꯭ꯔꯣꯖꯦꯛ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯆꯦꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯑꯦꯁꯀꯤ ꯌꯥꯝꯅ ꯀ꯭ꯔꯨꯁꯦꯜ ꯑꯣꯏꯕ ꯑꯦꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯁꯤꯜ ꯑꯃ ꯄꯤꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟ ꯑꯁꯤ ꯂꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯤꯕ ꯆꯦꯟ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯄꯋꯥꯔ ꯑꯁꯤ ꯄꯦꯁꯤꯐꯤꯛꯀꯤ ꯂꯩꯔꯤꯕ ꯔꯤꯖꯟ ꯑꯁꯤꯗ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯌꯨꯑꯦꯁꯀꯤ ꯑꯦꯁꯤꯌꯥꯗ ꯂꯩꯔꯤꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯊꯣꯛꯄ ꯑꯃ ꯂꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯨꯑꯦꯁꯑꯦꯅ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯏꯋꯥꯟ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯀꯟꯇ꯭ꯔꯣꯜꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯣꯠꯅꯖꯔꯛꯂꯤꯕ ꯃꯈꯣꯏꯅ ꯊꯥꯗꯔꯛꯂꯤꯕ ꯏꯐꯣꯔꯠ ꯑꯗꯨ ꯂꯦꯝꯅ ꯃꯥꯡꯒꯅꯤ꯫ ꯆꯩꯅꯥ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯌꯨꯑꯦꯁꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈ꯭ꯔꯤꯕ ꯑꯁꯤ ꯑꯔꯦꯝꯕꯗ ꯇꯥꯗꯨꯅ ꯆꯩꯅꯥ ꯑꯁꯤ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯁꯤꯗ ꯑꯟꯀꯟꯇꯦꯁꯇꯦꯠ ꯄꯋꯥꯔ ꯑꯃ ꯑꯣꯏꯅ ꯔꯥꯏꯖ ꯇꯧꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯁ꯭ꯀꯣꯂꯔ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯇꯥꯏꯋꯥꯟ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯗ ꯂꯩꯔꯤꯕ ꯌꯨꯑꯦꯁꯀꯤ ꯏꯟꯇꯔꯦꯁ ꯑꯁꯤꯒ ꯇꯥꯏꯋꯥꯟꯗ ꯂꯩꯔꯤꯕ ꯌꯨꯑꯦꯁꯀꯤ ꯏꯟꯇꯔꯦꯁ ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯎꯕ ꯈꯦꯠꯅꯕ ꯑꯃ ꯂꯩꯕꯅ ꯀꯔꯤꯒꯨꯝꯕ ꯇꯥꯏꯋꯥꯟꯗ ꯏꯟꯚꯦꯠ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯏꯟꯚꯦꯖꯟ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯂꯤꯕ ꯔꯤꯑꯦꯛꯁꯟ ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯎꯕ ꯈꯦꯠꯅꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫